kuki gi michang sange adu wada haye torakanu adu ichando no hek so ba asi video sima da yo hanan ngai so share to isan nang kai mata tension lo no moi saya sadagi sangak tane wakan kan tabaya de ba kai tori si kaino asi tuga sin habisi tung mamang future generation gi yang ne dre ba tori si moi ge arambai ge yinsang aha ba chan ngai moi phang ra di ya re awa ba mi na wa ba ta ba do isan nang di pungning suson thaganu han thaganu nang phaine lairik tamo ekhoi nayam ba hoi yam nale kuki loin khatam na teba koi maitai na arambai na aduna kuki tumna hatkadabani aduga kuki loina phatena aduda hairaba yaroi ba kuki marakta thamo yam chawo yauri minungsi khangba yauri leresu haiba yam yauri okhal afaba khanba yam yauri ba cham nomai ka te dong parjaning ba koi nomai lana ma kapuradi mi palasu pandasu kapuradi nomai pardi haibagi gyan loksin phajana leitaba ko aduga phajana education mapung phadraba mayam je mona influence aura kana okhal phattaba khala kanda pi ba ngang jinja nomai pahalani ka na halani adu tarsigumba mayam negative way barom da influence to bi haita mai tai ni aduga ai gi dharma na christian ne ba mai christianity na sana mahi da gi zo hen ba ko leite ba sana mahi na christian da gi hen ba so leite ba christian gi church mayam mai thadokre ba manghale ba takhale ba shinada ba da gi tawri ba thabak mayam sa nuroki kom na ta na ba macha na to ra kan ne ba ko